Tata Music na thombada miyoi ama sire. Wangoi Police Station ki manung sanba mayai lambi ki oinam sawongbum area da awanglomdagi khatamna thorakpa Tata Music amana nupa ama thombadagi lekatnaba ngamdana laikhidre. Thaudo aduda laikhidraba nupa adugi mamingna khoiding jambira sai yangkai gi matoi apokpa TS sauba kawi ma wangoi wahengbam laikai da leibani hairi. Thaudo asi haukiba laiba pokpa numitki numidang wairam pung taruka makhairom tabada thokibani. Thaudo aduda sinariba Tata Music adudi khamlamdana thokhre hairi. Asiba haksang adu rims ki mokta pors matem tauraga police na laikhidrabi imung manung khosinakhre. Thaudo aduda sinariba Ghari adu fana police na case ama lokhatuna thijinba hokre. Aduga atopa pau amana NRFF na September 18 da Manipur ban laothokhre. Manipur bu India da tilhan khibagi major agreement khuyak pina khiba numit September 18 da National Revolutionary Front Manipur NRFM na Manipur ban laothokhre. NRFFM gi Information and Publicity Secretary Sana Jawbo Maitaina khuyak piduna thadorakpa cherol amana hai kumja lising maga samapan nifuga mapan gi September 18 da major agreement sign taunaduna Manipur bu India na lokshin khibagi khongpham asi India na handokadabani haibagi mafamda Manipur pumba tang 18 ban kaukhre.